crime puna maki horak pamsin nisani nisa hari ba potsak asida powder mahi amadi mapang na singa hari ba season nari ba miyoi sing asina ngasi opobugi manungda world sila lai ba mapam amada crime tawda ba yaude nisa saraga tuminna gyan tana lai hai ba misak ase kaidong da taroi nisa bu saraba tawhoidaba tawroidaba thabak kaya ama tawrakhibi yai tawsu tawribani ngasi aikoi gi lamdam asida yoliba drug natragana you masi kaya gi matik thaba posak noba nupi angang kaya gi punsi manghaliba haugalakliba naharol kaya ama manghaliba nisa si yondragati aikoi manipur hariba lamdam masi chaukhal aroi dabra nisa si bu yoliba kangu sing natragana nisa adu legalize tawraga permission piriba si nisa sina aikoi miyoi bada kaya gi matik kana ba pirage ba miyoi ba aikoi na season nari ba nisa kuding mangja ba ngantane ba matau koram na no ba yuna hidak ni hari ba sigi matau karam na yuna hidak oi ba ge ba yuna hidak oi ba taragadi ana ba kuding mak phalasi laina kuding mak phalasi crime kuding mak phalase yu thakta sina ana ba kuding mak natragana crime kuding mak phattaba kuding mak asi phagadaba oiragadi lamdam asin lairiba zati kuding mak yu season naraga aikoi gi samasa si saukhalakko oigani haragadi yu drug any makhalamagi nisa season na seba natragana yonsi natragana atopa country sing da thado kijeba masidagi koi income lakada boeti yes right nisa hari ba posak asi yonma matamda adomgi imung manung natragana adomgi thagaina tayadu saukhat khibi yai develop oi khibi yai natragana paisa pai khibi yai nungai na him khibi yai ba mi gi masabu manghan na ba yoliba nisa any community ama oibe yai ko mase adom mi yoliba nisa aduna kana gumba mioi amagi mapunsi gi mangda braba manipur hai balam da masile yondre na khalasini natragana season nadre na khalaseba any nisa ama atopa country da yoliba natragana atopa country da import and export tawriba dudi makoi di taiba mioi ban natta braba nang nangi nasa nasu nangi sagai na tai nangi imung manung nung shiba aduga sab manana atopa country da lairiba mioi sing aduna su magi masa masu magi nupi angang magi sagai na tai soidana nung siramgane ba maramdi aikoi mioi ba ngang tane maram masine silenau sing nisa hariba posak asi kaidau nung da use tawroi si nisa hariba posak asina aikoi taibang mioi bada kana ba song pi de nisa hariba posak asi season na bada aikoi taibang mioi ba asida mangje ba aigi lamsat sajat aigi sagai na tai aigi isil inau punamak barba tahan kiba ngantani aigi nupi angang kainan kiba ngantane ba hariba nisa sing asi dagi thadok lasi crime punamaki hawrpam si nisa ni haiba sida masi kakniya leitraba wafam ne habasi aigi maikai digi thamjari masi kanagumba ne yelakpa yai mahi di mapang di natragana community wise the base tawraga aigi omen section da sanglaga koi gi jati na aduni magi jati na aduni haiba gi wafam kayami rakhibe ai ko masi jati amatagi wanate ko aina ajari basi manipur hariba lamdam sida eri likhe oigera powder oigera drug ki polam sing aside use sing ko you is a kind of drug use isu drug makalam ni ko masi use ta wamatam da ikoida haksang da kana ba ama phawba laite laiminari besilinau sing gyan taminasi awgalak ni ba tumgi uniren oigeda ba kaya ama yugi pat taraga ngausan na poison raga laibe yawi drug ki pat taraga mapunsi mangkhiba kaya ama nang aigi mimang da loina unerba ngantane ba masi khangna aidi nisa yolaga paisa paigani aidi nisa yolaga migi masa masu migi nupi angang hat kani ena khali bado madu kaidong da paboi roi aina tawba karma aina fangani masi madi sungsoi maksoi dana khantamina si drug hari ba posak asina ataibang mioi ba aikoi ge punsibu aikoi punamakku sembiri ba taibang mapugi manak na chalhali aduga maru oina yu hariba posak asa masi season nari ba isil inau sing so gyan mun ta biro yu asina bai tarani turba lan bagi process yam thu ne yang jal hali ko maram masina laimin nari ba any community fruit
kunsa mari manga asigi manung da lairiba nisagi polamsing drug oigera yu oigera hai ba nisai oli ba sil inau sin na si dagi nisai on ba let na si loina na hongil ka dori ba tungi yumbirel oigera ba angang masa sing asa education ge line da mai on sen dona Manipur asibu hena saukhat pa khong thang ama porak na ba honor asi hai ba wa pham asi isil inau puna maki no pham da thamjari thank you all